ngasi numida wairam phongkiba tongan Manipuri sifhongsing amasum thokiba thawdo athoksingdigi maru oibe I pausing khongasaraga Manipur top channel gi maikeri myamna thamjagi ahanbada hairokta Phimu setpa mamai mamit khumjinbasingna pharaga phubada ani sokle Thawal district ki hairok PS ki manung sanba hairok part 2 mayai laikai area da Phimu setpa mamai mamit khumjinba mi sibiya bu khulai paiba mi nifu romna lambi da lakpa naha ani faraga tamthina furakpadigi siram gadore haidi press na phama pawgi matung ina thawdo asi irai nimit ki numidang pung mapan khara helakpa du waida thokibani haidi Phimu setpa sing aduna faraga furakpadigi soklaba naha ani adudi hairok part 2 mayai laikai digi thoksom sanidilon sai kuntraga nipan apokpa Ibo Soba amasum thoksom sanathoi ilis lai sahi kuntragumde apokpa lakpatini victim oiribana ani asigi imung manungi miyoi singna phongdorakpagi matungina makhoi ngarang thabak suba loiraga hairok part 2 mayai laikai da leiba makhoi gi yum da halakpani makhoi na hairok part 2 mayai laikai pujari suthek mapa yorakpada mamai mamit khumjinba Phimu setpa makhuta mi sibiya bu khusu khulai amasum nongmai paiba miyoi kuntra nepurom lambi da thalaga pharaba matung mafam amada pusilaga tamthina furakpada natana life attempt phawbu tarokhi makhoi ani Phimu setpa singna fakhre haibisi manak nakna lairiba hairok PS ta pawpiki adubu police na matam san rescue tobikhide naha ani Phimu setpa singna fakhre haiba pawta narakpadigi hairoki miyamna haunaruba naidana tholaklaga naha ani adubu kannana bonaki tanja aduda Phimu setpa singa du hana hairok AC gi MLA M Okendrogi yumda sensin kiba miyam unaki ngahak leiraga Ex MLA gi yumgi gate manungdigi nongmai atada kham leitana kapthoraki maduda miyoi kya amasu asu apanangki hauzik laikai sida amadi hairokta numidangi matamda masakhangdaba singna nongmai toina kapagi hairo asi ingna sikna laitre lupi angang sing numit tarakani khanbada mihun singang singumnare sigumba si matungno tawbigano hairi victim gi maikai digi asumna su hai hairok part 2 mayai laikai area da police station ama isau sauna laina area sida hairok ki main road ta anayeki sasaba lanai thabak inkhang sasaba miyoi sing hairiba Phimu setpa miyoi khutpu sing aduna lambi da thatlaga uhang pahang tauba phu saibi ki thabak haukiba tha anirom gi mamang digi sathaduna lakli so hairi masida law and order ngakliba police na akan mamiyeng sangbiduna pamdaba thawdo wathok thoktana ba siksin thorang sing lokhat piyo haiba wafam su thamki haina pausi sina makhatana phongdorakli Makasa tharakpoina atop pawmana IRB amasum zamandar gi recruitment result haidu o haiduna Chief Minister banglow da thomjin kre haba pawmusu maroiba pawmoina phongli kumza English singani ga taraga mapanda pangthokiba IRB rifleman amadi zamandar gi laingakna laukiba recruitment gi fal haujuk pawba haidoktana leibadagi khoisaunaraba candidate singna Chief Minister gi banglow da thomjin kre ngasi yamlaba candidate singna Chief Minister banglow tamna lakpada TG Hair Secondary School mamangna police na thingduna thamki ngasigi khongjang asigi matangna khongjang loi candidate amana hai laingana recruitment processing athuba matamda haidokani haina thajaba pikhrabasu thabak oina onthokta sina haujuk phawba minam duna leire candidate singna Chief Minister unanaba appointment taraga turudak laurabasu haujuk phawba unaba fangdana leire masina candidate singbu ninghannaba ama pukhale mathang saida pangthokpadoribe assembly election gi code of conduct laktringaida recruitment result asi haidokpiu haina phongdorakli haina su pausna makhatana pali Makasa tharakpoina topa pawamna dukanama maina tumna sakre Imphal West District ki Lampel Police Station gi manung sanba Lampel Supermarket ta hardware dukan number 13 maina tumna sakre thawdo singa se hing nongai matung pung ani rom tarakpa duwaida mai horakpadagi dukan gi polam sing maina tumna sakre mai sakpa du lupa lakh 13 rom henbagi pot sing maina sakre haurakhiba mai edu electric source circuit gi oiramba yai haina dukan mapu Dayal luang laikang bamna phongdorakli haina supali makasa tharakpoina topa pawamana AMMSO gi Vice President gi mathakta miyeng sangbiduna thabak lokhatpiu Lilong Youth Club All Manipur Muslim Student Organization AMMSO headquarter gi President KS Ayuf na loop asigi thawpuri matamda loop asigi miyoi amatana political platform da
comment tawidana thamkiba athingbadu Lilong Youth Committee LYC na ikai khumnajari AMMSO na Manipur Pangalgi marueba loop ama oina taurakpa thabak thoramsingna matam supada Lilong praja singna support tawduna lakli adubo matam sangna miyamgi afaba thabak kya tawduna laklaba loop asing ngasidi miyoi khrana masagi popularity amadi oizaba thiba loop ama oina uhanbagum tawre haina Lilong Youth Committee gi General Secretary Samir Khan khuyek biduna thadurakpa serol amana phongdorakli serol aduna makha taraduna hai haukiba October gi tang 10 da pangthokiba miyam gi oiba mifam amada AMMSO gi Vice President gi thaupuriba KH Yunus Ali gi warolda ziyu Zahudi mitop hairibadu kanabuno haiba asi miyamda mayek sengna takadabani Islam learning da miyoy amada Zahuni haiba title asi piba yadi haina alim scholar singna takpiri adu oiba taragadi KH Yunus Ali masagi phurup amadi lining mayek sengna khangjadaba misakni haibisi miyamna khangle asigumlaba miyoy amabu AMMSO na kankhatuna thamba haibisi AMMSO bu lebak miyamna lana urak loidabagi masak laite hiramasigi matang ikai khumnajariba AMMSO gi President KH Ayub Ali na miyeng sangbiduna thabak lokhatpiyo haina su appeal torokli makasa tharakpoi oina atopa paw mana nisikantana lupa lakh ama mateng pangkhre Sanga Express ki proprietor suwariba lakliba taraganithoi suba Manipur Legislative Assembly election gi kasamthong kendra da mirep oigadoriba sapam nisikantana Visnupur kendra gi manungsanba thinungai mayai laikai digi sorakhamam Surjit Kumar sai nifugotere ki imungda sialama disana thanaba polam singa sitengbang oina khusinakre nisikantana thinungai re satuna hauji thinungai Luya lakpa club ki building da sangjapam lauduna lairiba Surjit Kumar na sale oina lupa lak ama seng kg sama madi sanaba polam kharaga loina na tengbang oina khusinakre club ki president Naurem Rupachandra na hai covid nabadigi ICU da tha makhayama lairuraba hospital dana tha ama hena lairuraba Surjit Kumar gi imungda sale ama disanaba polam sing tengbang biba hainingai leitana thagali waraba imung asida club na ngamjaba khara mateng pangba duna imungi khudaki awana ko khan mangamdi adubo nisikanta gi mateng asin awaba khara di safaragani mapu election na mai paktuna miyam gi mateng hena ngamba oirasunu sohaki sapam nisikanta na miyobigi mateng pangba zat dharma madi boundary leibiyadi aduna maki kendra natrabasu mating piba lakpani makatana imung sigi yum kai sabada amadi atai mathau tarakpada makna mating su pangkigani ngasi mafam asida mateng pangdringeda pasoi de leibi Zit Konedo sanaba Asian silver medalist amadasu mateng pangba lakpani haikenasu pausna makatana su phungdorakli amasu hauziko inadi myam pausing matang sa lusinjarage duga maroibi I pausing myamda pizat makha update pizaraki myam ngamina sena channel sigi maike digi myamda thamjari and thank you